Kshetrigao ASIGI Meeyam gi Pukchak politics Touganu WATHOURIBA thamari gi CHENG ATHUBADA Meeyam da PHANGHANDRABADI legal gi OIBA METENG LOURAGANI HAINA ACSIGI MLA Sheikh Noorul Hassan PHONGDORAKLI ACSIGI CHENG phajinduna thamliba pitho haiba wafamda Kshetrigao awang laikai da leiba MLA Sheikh Noorul Hassan gi yumda pangthokpa paugi mifam amada wafam asi mahakna phongdokladuna hai ACSIGI CHENG Phangdabagi matang da ngarang pangthokiba paugi mifam amada KFNPD gi director na yumpham yaudaba wafam kaya haijinduna Meeyambu chamamna hankiba amadi chakthung CHENG phanghanbada matam thengthakina balaithok laisin tawduna leibagi thawong asi laibak thibani director na CHENG phanghodaba AC singi CHENG launaba thokiba order amagi KFNPD minister na AC singi MLA amadi FPS agent singna laklaga CHENG lauba yarani haikibagi matungina director masamak yauna ACSigi fair price of FPS agent kungahumdoiga loinana ACSigi CHENG laurubani maduda laukiba CHENG singadu ACSigi leidiba FPS agent kungahumdoigi kuthangda ACSigi yumthong singda yohan khrabani Meeyam da yenthokraba CHENG adu department na thingala u hairiba se angakpa phawi Assembly constituency amagi Meeyam gi phampham thokpa hak phanghananaba napsa gi phampham thokpa CHENG phanghananaba chienba haibasi AC amagi MLA gi mathongni director na constitutional right khangdaba manba mongda wangang basi laibak thibani National Food Security Act ki matungina karigumba Meeyam gi phampham thokpa CHENG sing matam chana phanghandrabadi madugi chapchaba allowance pigadabani haiba wafam yauriba si ACSC gi Meeyam da allowance asi pikiba laikhrabara haibasi achauba wahang amoiri FPS agent singi chahi ani gi pithoktana leiriba remuneration na karamba matamda pigadawribano miyoi kharagi thawin sinda makhoi masel lautunaraga complaint su toksinba field verification su table da tawbana chingba thabak kaya chathaduna Meeyam gi Pukchak politics tawba yaningde pumnamak asi yenglurabadi department asigi director amadi Imphal East district ki DSO gi mathakta action lokhatfam thokpani haukiba March kontra da Kshetrigao yaurakidaba CHENG truck amaga loinana lemhoriba thamari gi CHENG Meeyam da phanghalu natrabadi legal gi oiba action lokhalagani haina su MLA Sheikh Noorul Hassan na makhata ki Praja makai sufam nangfam khangdaba lairaba napsagi beneficiary sing nomagi kusuman talagi hingzarama sing so kusuman sufam lairaktaba aduna maram oraga Bharat Sarkar na National Food Security Act ki makhada pibiriba adum laba napsagi CHENG saruk ase fazal laga thambai base prajagi sakhau thatatpani democratic right matpani constitutional right violate tobani haibase khangpham thoya praja makhaina su ekoi praja di innocent oibanina ignorant oibanina masagi right se khangdabana masing yamna hele aduna tongan tongan ba vote CHENG huran bagi damakta Kshetrigao gi praja makhaina para tambikhraba sing adugi workers sing na prasar tawraga MLA na naronda CHENG sing thokhrabani CHENG naronda yam thokhrabani aina prasar tawba badnam tawba haibase amna lebak masa ta da yamna lebak tibane masi khudakta lepka dobane